Kurumzri, ISTV News being Tabi Punapo, Taramoxri, Husan Badak and Singapore boxing Lobisi. Editor Guild's case General Secretary Tungal, the bomb Tanumba Tombu Yaning to Fong Doctuna, Baumi Singna, Senta left to no walking from Setakre. Bart Kilu Singba Singna, Malam Gimipung, Kuding Mapu, Amatoa Pangal, Sagan of Honorambagi, Malam Gilebak Singha Bart posting Tanri Haina, Manipuri Governor, Sanmuganatana Fongdokre. Amadi. Pass Tokiba ILPS ki bill ahum Bharat ki president SNP hanaba Manipur ki political parties in Pune Delhi Satuna Taksin view haina JCLPS ki convener in charge Khondram Ratna Fongdokre. Hoji boxing Sandro Pizri. Kulai Pai Balu Fomana Makogi Pau Hapte Habi Matanga, Editor Guild's K, General Secretary Rupachandragi, Kongnang, Fedikpi, Maka, Ahibum Lekai de Leba, Yungi Tongal the Bomb Tamlamba Amadi, Paumi Singbu, Kienba Tombu Yaning to Fondo Tunangarang, Paumi Singna, Central Left to Na, Kasampata Wakal Mipum Setakre. All Manipur Working Journalists Union. Amjugi Makada, Narang Setakiba Wakan from Aduda, Miam Tabak Toriba, Larai Lup Singamadi, MLA, Rasneti Lusing Makasu, Suraki. Hayang Kendri MLA and Beren Fondo Kibada, Media Kianbamasung, Kulai Fawa, season of Hibasima, Miambu Kihanmani, Media Leram Drabadi, Nasi Lady Bakunai, Sileram Loy, Hike. Permission the war river, Hangna river, sometimes comment side take a move, from the Kulai Baba, Miami side take a more to smile and hand, bomb, another one, the Mishima Comedy, Adu Mutopino, Adu Karikum, why not about one of the political what I had in Potana, Lucian View, Yaring at the Mishimina to Kuyaba, Aduka Swokopan Bayaba Port, Aduka Pomis, the Kihan Bakoman, but Yaring at the window. BJP Manipur Party's ki President T. Sauna, Sarkarama Sung, Kanagba, Kanguna, Media the Pressure, Pidunamuki Pau, Fong Nabatowasi, Yaridabani, Masi Miambo, Lana Lamsing Bamasung, Miamgi, Ningtamba, Konga Nobani Hake. Democracy Maru Ekraba, Port Amabu, Kihalaga, Bom Langshalaga, no may capsulaga, Moina, Hining Bado, Hong Hibatar, D, Madu Amra Live Tivani, Masi condemned Towi, Masi Tawam Toktabani. Underground nasu, Sarkar nasu, anybody organization nasu, aduga randi dolamasu, control tobham thokta bapota, control toruk bahibase, masi condemned to it. Tamaban Kendri MLA case, Jakisana, Pau Mapong Sung Pong the Bahibase editor Singi Hakni, Pau Aduna, Kunai the Kari Oibi Yai, Haiba, Munna Kantaraga editor Sing Lobo Waref Aduna, Aloibo Oigadabani Hake. Ladybug, Alalo Wichina, Ramadi, Topiraga. Editor Mayamna, Maduki Pau, the Pongan, the Mapoida, a shame back to go with the Maduna, a sum of Kre Organic. Lady Balalo, the Namanipu Pazaki, Yam Kanbalalo, up of a group where they did. Editor Sinamasun, printed the electronic that was the good to Jabigano, Yam the English Sina Mapoina, Mapoyo, the Pongo Singo, Karina Pungo, Sumni, Karina Pungo, Sumni Habido, Manipur, Editor Mayams, the Kalaga, Mapoina, Ika, Baduna, Hen up of a Pundan, Organic, Aina, a King Labor Kangu, Amasung. Wakan Mipamadu Saruyakiba, Oinam Kendrugi MLA, Dr. I. Ibol Bina Fongdokibada, Paumi Kunaida, Akekang Piduna, Makogi Matoda Ayat Piba Hibasi, Miam the Akekang Pibaga, Mane, Masi, Tobigano Hike. Paumi Sinda, Tasena, Paumi Tonga, the Pom, Gana, University, Masidi, the one in the Posagamani. Global family, one family in Urasia, Paumi Mating or Pawani. Paumi later was social media, later press later. BTVC, Agoi, Papa Marakaway, Shuba, Tomoki, Martin, the Sanjay Labor, and the Sanjay Labor. Prazaki, Kenoshibu Singer, by the same Prazabu Singer, but I condemned to him as a toning day, Masi, I doning, Adoba Masi, Lale and CPI Manipur State Council ge Maroiba Misa Ama Oriba L. Sotin Kumarna Asigumba Paumi Singi Maning Maka Tamna Tabak Tobuda Akekang Piba Tongasi Matunda Amuhana Tohaning the Hike. Media is now sing up Kambu Harana Makoina phoning ba Honganing ba Ipo Kaya sing Amadi phoning the Bakaya Masi Pongba Yadi Natraga Fonga the Vani Loina Karigumba Fong. Mo highway Adragana Maduda Makan Kayagi, Akiba Kaya Pondana Sangsalaiba Asumba Pivambase Masi Laipakioina Yam Satina Laibok Tibanan Lose
Amaromda wakan reform adugi tungda amju amasung editor Gales ke mioi nipal na sab kangbo amana Safe Minister ga unaduna memorandum pisin ke Safe Minister gi makai digi paumi singi damak lokat payaba section thorang sing lokat kani haina thajaba pirak padagi mauk sagom paumi sing na mathau togduna I pau sandok pagi thabak hauragani haina amju gi president wangkemsa samjaina phong ke mana makata na haiki bada nauna semba lalolof amagi pau phong dabagi damak paumi sing da kelak pa amasung mamang da pirak pa seitheng kya na maram oiduna paumi sing na mathau toba lep kibani pau phong da bahibasi editor sing hakni haiki Akola rubu sing si akona recognize to film da lakpa adu mayam da sekai to ko khata na ko karuma la rubu seme haina khabare da hapu matam da nungala kana ko gi atopa mi gi ko gi parja miyam da kai da demal letter pi da ka ko sen khai ba gi ona lei hiba media person mayam ko ngasi bora kap da akoi manga truk si riba ngasi bora kana kapi mi da pha bangam riba media na ko sibana professional ko gi hazard degi hetok tra to riba mayam si khangale aduna simisana hai basi media na thengere basi sabchana khange aduna hoji akoigi maru oina akoigi media men mayam punamaki mafam oreba ani submi oreba amju gi de da akoigi moi kodon tawbana ta sungak senbe thabak chatharani karigumba akoigi noi taba hepal akoigi kutung tiba tok tore kiele kole aibada government ki police thok ta ba su mama samak da telephone adum tobiro mama sa telephone paira kana akoi kutak ta immediately akoi magi action lakhona ba tawi thok tawni haina tawi manipur gi mi lakuni pale bisra akoi pambi khunai sina mi changa muktani ada ko na swan tholpo to media singa si sab manamina si ako miyam the right information but they have one tabida ako na si dharna tawdana leiriba singi ta mayam punamagna hayeng dagi di ako thok da mo hanjilaganda ako pau phongna miyam no pau phangana ba onasi Malinda leriba mipung kurimak amatoiba pangal sagana ba honabada Bharat ki lusing basing na subu thodang lorongke masina maram oiduna ngasi phawba malem gileba khudingmak na Bharat pusing thanri haina Manipur ki governor Sanmuganatana phongdokre ngasi lemkhong military garrison da wrestle division sinduna pangthokiba ex servicemen's rally da saruga kiba Manipur ki governor na wafom si phongdokibani manu makha tarduna India na maning makha tamna basang selulu khongjang kya da leba asigi lusing ma kya su thawai ketke masigi matakta hauzik phawba Manipur gi mioi kya amasu Bharat ki lanmi oina saru yaduna thawai katke thawna farba mioi kya leikre masigi damak Manipur masa amo oina pok lobugi sok thofom thoi haike This country is a land of sacrifice. Many people have done their sacrifice. Why? They feel the India is great. India is great because of its knowledge. India is great because of its attitude. India has got a special culture. India has got a special tradition of great rishis, munis, saints, patriots, the people who did great sacrifice, great scientists, great thinkers, great poets. So the India was appreciated by one and all in the world. So such a great country, India. And for that you have taken birth. And for the sake of India, you have fought. And for the sake of India, you are living. You are living for the greatness of India. ex serviceman kaya thona fabi nupi kaya na saruga ki rally aduda spear corps GOC Lieutenant General Ave Krishna Wrestle Division ge GOC Major General PN Rao IGR South ke Major General BS Srinivas Luenana civil amadi military gi makok thomba official kya su thormadu saruga ke Governor VS Sanmuganatana Central amadi Army na paikaliba welfare scheme sing yoba booklet amasu miam de release toke thormadu da saruga ke ba spear corps ge GOC Lieutenant Generals Ave Krishnana Army na paikaliba Malim Genis Walanjauge war veterans singidamukta paikaliba welfare scheme singa sida state government ki maiki dige su angam mateng panganing bagi apamba phongloke You have made sacrifices through your life and we are indeed always grateful to you and therefore I am very happy to be present here amongst you today. You are and you will always remain an integral part of the Indian Army and we are always proud of you and you are top priority for us.
Assembly na pass tawba bill ahum president SNP hanaba Manipur leba political party sing punna Delhi de satuna hona biu haina JCLPS ke convener in charge Khondram Ratna phongdokre sahi me hana Manipur miyam na kan hona duna bill ahum pass tawru matungda governor na Bharat ke president da refer tawkiba bill adugi matangda yaning daba wafam lakpa si kohan bangamna naba akhanaba thorangama oina ngasidagi self indigenous people's campaign hokre JCLPS na sinduna ngasi Manipur press club tagi campaign holdopui thorum aduda advocate khaide mani editor guilds ke president MOB JCLPS ke ex convener ibotombi khuman amadi love kaya lusing kaya susukaki yalomi sing kananabugi matang amadi state asida mitop sing sangsil lakpugi matang da kari kari togani haibi wafam wangang kibasing na phongdonaki fairs na Manipur gi mafam kaya da pangthokadurba campaign asigi matang da Khondram Ratna yamna wana LPS ke bill ahum assembly pass tawkruba matungda Manipur sarkar ga yanakiba award pa demand sing adu haukibi December 15 phawa pibinaba khan ke adubo state government na matam khara PBU harakpadagi Christmas festival amadi pangthokadurba parikha kya gi yengduna January ahum phawba joint committee na matam sangdokhibani haiki mahana makha tarduna ekoi masel gi marakta baf tanadriba kaya ase kohannanaba campaign gi manungsana awareness sathaba public meeting panel discussion ethnic community interaction towa yauri haiki bill ahum pass torba matungda myoi kharana masi mayokta lakpa silabak thibani tawadu kanagumba kharana silabra haiba singnadu ngamde khongtang asi yalomi sing mutnaba honarakpaga pangkhakni loinana bill asigi mayokta leiba singda support tawduna MP kharana parliament ta wangang basilabak thibani Manipur leriba political party punamakna amato oina Delhi da satuna SNP na bahona biu haiki bill pass of Yamanga to Motu, bill we back the capital later kind of bill pass on Alakanda, Chumba, the bill give Mumia Malapache, Masi, Kana Kana Silver, pushing the Malay. In the Nation Party, impeaching a parliament, any Jagada, one Bangam Ganda, Jina, a conversation Kabutano, Simba to Manaposh, the Mona Chontokanda, parliament, the one was Yam Lebotivani, Amadi, Minister of Home in Piana. Bill Sing Matanga, Amuhana, Manipur Gatumba, Miam Sing, Manipur Saka, Manipur Society missing, Tonta missing, Tananis, Masha Atakano. Manipur Assembly na Yanabas Aldra, me Assembly Gatum, Emil Humpuduna, Yanaka pass of Riba, Amazon, pass of Ribatum, but below the Zoo, Sahima Chang and Sanaka, Tanak and Chamber, Billado, Adubu, Amuk, Hosik, Governor. Pota Yorkana governor, President of Tartunda, Aduki Potuda, in Dagi Home Minister, my Kamba, Constitution article, Sinakanda, Marumiam, Amona, Tanani, Amutana Guinness, and Masicano, Pumana, Manipur, also looking for Patina. Puna Susanakanda, Mamma, Yumana, all party committee, high work in the same grammar of Kanda, Dilisalakanda, Bilas and Pinatum to Home Agency. Ngasi numidang pung 3 minute 30 chatpa matamda Lamphel police station gi manung sana leba Tangkhul avenue de leba Ranmaipam kasung sahi nepu apokpa kasim kasung gi yumda sakangdu singna hand grenade langsin nu pokhaya lamle tawdo sida so apandi yaukide tawdo thupam da Manipur police ke kangbu laktune yengsin kre bom se kanana langsil lambano haiba khangmangamdre tawdo si matang da Yarmaipam kasung na phongdorokpada kanagmaluf amatana mangonda dimana traga ake khang perko leite karimarang gi damakta ma ki yumda bom langsin nu pokhaya lamle bono haibedu mari lele singna thubo matamda sangdok piro haire Although some men that those Cresol later got to Arsaman lunch in the Yam no but Makoy the Suman of you come from that Suman Santok and Editors Guild Manipur ge General Secretary gi thungal da bom thangdinduna media da akikhang pon bi thong United NGO Mission Manipur All Manipur Students Guardians Organization All Jiribang Working Journalists Union na yaning da phongdokre asiguma thong mari leinaba singna matungda amuk ana zatabidana ba arfil tori government su pawmi sing asoi ngam thoktana thabak lokhat kadabani hari hauzik makhada ba pawlak tingai da tenba bremtang
lominakse North East Development Finance Agency netfee gi khutang da OBC self help group singi loan gi senpam yanthokre Imphal East Imphal West Semidi Bishnupur district ki thadrak pal loan gi senpam yanthokpagi thormadu ngasi Women Voluntary Organization WBO gi kaisamthong morang ningtholer leiba organizations asig office ta pangthokimani thormadu da organizations asigi CEO Sharmila amade netfee gi branch management executive Omendran Singba Mui Singh Sarwaki district home asigi self help group mapal da loan gi senpam madu yanthoke Experiment with Light Habitim the Pangtokpa Nomaguba Science Seminar Magalunina Kuntrataruk Suba State Level Science Mathematics Amadi Environment Exhibition Nasidigi Lamlong Higher Secondary School Hondokre Education SK Science Unit na Lamlong Higher Secondary School Galunina Chinkiba Seminar Aduda Manipuri University Physics Department Professor NG Nimaina Guest Talker Oibigalunina Department Adumaki Professor T.S. Zakendrana Preside Toke Seminar Aduga Marilena Light Kimram da Professor Zakendrana Wafum Kiaso Fondoke. Objective apa teknologi sini kan siapa penina. Foto nama tu produce kata kena kui na yok kena thang nama na madu experiment tu experiment tu kata tu foto tu CD apa. Dengan saya photographic tadi foto tu CD macam ni foto tu kerana na subsen gani photographic tu subsen gani. Adu gaya tu chemical tu silver halai tu decompose tu ni. Lamdamasigi cooperative ki pibam yangsinaba amasung darkar oiba khongthang sing paikanaba Baikun's Mehta National Institute of Cooperative Management Pune gi mui kuntrana sabkangbu amangasi Imphal thungkre Bamnicoms Pune na ehen ba thodang logduna awang nongpok lamdamda ahanbu oina Manipur da cooperative ki pibam yangsinaba lakiba kangbu sina ground level da miyam galuina na hakthengnan unaduna makoi da baf tahanba amasung cooperative ki kanaba miyam da numit humni subna kangan gadore Bamnikom gi Associate Professor Ilan Gawamna Fongbo Kibda Manipur si cooperative ki thabak thorom sing paikat bada yamna khudong sa maphamamni masida sel thungi phibam fagatnaba amadi leadership development program sing paikat pa matautai haike We came here because since the inception of our institute we never conducted any program at Manipur Imphal. So this time specifically we selected Imphal to understand basically what is Manipur is all about and what is the cooperative movement in Imphal. So we are organizing a 3-day training program on financial control of cooperatives. So Manipur being a small state and though it is our first maiden visit and this visit will help us to organize some more programs in near future. ICM gi chairman Tom Pisakna Act is policy lakpada cooperative na piga doriba khudong saba sida finance control to bayam namaru oi cooperative ki lamjelna lamdamasi economy da sauna ohum propongam le haike akogi financial control to targati akogi marwena akogi sel thungi phim masida akogi cooperative movement saurba cooperative na saurba role lo cooperative movement se sakhi laga akogi status da hena sel thungi phim phagana bagi adugumba Pandamam Makata, Hariba, LDB program, Pasolibani. Service Sixa Avian Imphaliski Makada District Coordinator SSN Sinduna Right to Education Ge Saruma Oina Medicals Assessment Camp among us Imphaliski Somung High School Pantokre SSA Imphaliski Inclusive Education Ge District Coordinator Ningtogzum Siddharthana Angang Kudimak Ladik Hayanabaki Panam the Toromasi Pantokpani Haiki Adusi Siakonamuk Kanogi Sarvasisagi through the gi Amuk Koid Angang Singida Pangala Matunda Agmana School the Sang Pada Kogi Hena Masak Topa Heidi Hawiti Artina Mogi like them as a hug or Hengrabanina Angang Singsa inclusive education the Puna Heidi Masumanaba Heidi Kun Haidari Mayamna Heidi non disable Ang Sings the Haidari Siga Puna class the Puna Pamina Dunina Moigas Pamina like Tamina Poda Sub Manana Manana Langmugi Pandam to the Nasim assessments Pangtok Sabani. Imphal Police Station gi manung senba kaisam thong elangmam lekai da ngaseu angan ba pung mari minute kuntrarom taba matamda mauna ma masagi mayung gi saksang da thurian don siramle lekhidrabi nupi edudi Soram Ongbe Dasumati sei kontramari Mapuriba Soram Santikumar Elias Amukawi Lekhidraba Dasumatina Ngaseu Angan Bada Tori Yandun Lerama Tengnabadigi Emonungi Musingna Rimsta like another pocket ki hari Police Namisi Sig Matanga K Samalokat Cray
Haukiba sahi asigi July da Sinada Teresuba Walls Tianjan Children Painting Competition da Petribi Lebak Kayadigi Lagpa Angang Sani Kangat Pagi Manungda Manipuri Angang Muri Yaure Makoi Singa Dudi Platinum da Mangasu Poison Tarba RK Sanatobi Bidyalaya Pangagi Class 12 Tamlibi Tourism Anurani Gold Category da Taramatusuba Poison Fanglaba Governance English School Gi RK Dhanras Silver Category da Kunsuba Poison Fanglibi Heritage Convent Ke Ningthogzam Narmada Amadi Silver Category da Kumathoi Suba Poison Tarbi Maria Montessori Senior Secondary School gi Mairoi Oinam Catherine Pong lambi tingzin kibagi mayokta JC na miyam galoy na makhata na kongjang sangsin ba hukre Kendra Mari gi MLA amadi Jenims ki authority na miyam na thajaba pi kiba Tabak oina ontok tabadi kongjang sangsin bani hari kongjang manung da thorokpa apapati gi daita makhoina pugada bani haina JC gi mihut singna phongdokre JC gi mihut amadi lambi gi akoibada leiriba miyam na saruk adun ngasi wakan mifam ama khurai kongpal da pangtokhe mifam loreba matung da miyam na Jenims paba wakat khongsa satke pong lambi hangdu u MLA mari na thajaba pi ki wafam tabak da ontok pangam drabadi fam thadu haiba kholau ke lauke JC gi convener L Tomana Kendra Marigi Yamna Maruiba Lambi si Hangdokani Haina Tazaba Pikraga Tabok Oina Pangtok Pirakaba si Miamda Lana Lamjing Bani Masigi Mayokta Hayang Digi Pangtok Kadurba Assembly Mifam da Hiramasigi Matang da Putoktuna Lambi Hangdok Naba Honabu Haike Kurai MLA Bijoy Amasung Honorable Lamlagi Birena Equator Tambigo Wapam Zita Senarbada Amin Samasung Makoina Yan Batana Getana Hadramatam Suko using Arpani. Tasenarbada Mugi Minusigi Matung in Equina, Basi Iran Kana Horga, Pazada Awabaniko Kandan Equina, Iran Semu, Sagatabani to Tawusum Makoina, Amata Makogi, Warisi, or something like Tasena, Live Assembly and the Gitang, Masida or Tankumatuya, with Tasena. Assembly tam na kongjang jang khali adu karigumba masidang among da tarakan ko ki February gi mifam sid lagadu mifam sidri ta sengna masi puthok bidna lamin je phabi de tar ka de khoi nongphong mai gi parja sing puna hortna akhoi gi makhan makha gi kongjang jang laktana akan bakano lakpada masi yi daito si MLA hum amasung jenim gi authority director amasung makhoi chairman amasung makhoi gi Manipuri honorable simisar goina Daitosi Pubigadamni, Highway from Tanzania. Haujik Tamai Bangi, Tau Ground, Satariba Kunmari Suba, Infal Book Fairge, Saromoina, Manipuri Saita Parisat Ki Stolda, Saitarol, Kumbaba, Manga Suba, Kunam, Nasi release Tokre. Laioi Kraba, Lare Lakpums, Ibungo Hal, Amadi, Ningtogzam, Kelchandra, Anina Komzinduna, Isingama Samapal, Homputareta, An Boina, Fongba, Hokiba, Saitarol, Kumbaba. Asigi maramda General Secretary Dr. Y. Kunjabiharina Larik Asi Maitei Mayekna Fongnana Bahotnari Haina Fongdoki Parisat ki President Professor Thoidingjam Tombina Larik Asi say Kuntramatoi Sangna Komjilabum Tung Fongmani Kumtraumdoi A Didagi Lisingama Samapal Yankai Mga Fawda Buddhisendrana Palingai Matam Fawi Manungda Oikiba Tanglaba Togdo Watok Kaya Yoba Larik Ni Haike aduna machine ko yizin leriba history si masa awana yam legre leriba yalam ba pakhang ba nungda lerem pakhang mana ko yalam ba mani jingi ni thongre je ko sa yaujara ba Konthojom Kendra Bandiar Daleba Bandiar Rising Club ki Nona Saba Sangle Lamangarang Kendra Sigi MLA K Saratna Sangaduna Lekai Miam da Kusinakre Tawanga Mari Lena MLA K Saratna Local Club Singna Kunayamu Afoba Maike de Purana Bohanabada Asobo Tawang Lori Haike Rimster Staff Nurse Samatara Lobi Matanga said Nabo Wafam Sing Levina Vevan Singba Pangtopa Yaroi Haina Apunba Irepaki Mahiroi Singpang Love Ems na Fondrole Nasi Quakatel the Leba Ems Kopes the Pangtopa Pomi Sing Unabama Love Vice President Razas Yumnam na Fondropada Love in the Tamliba Wafam Masigi Wamada Rims Authority na Security Section Torang Logduna Nampuda Viva Pangtopa Tarabasu set Naba Yaroi Makatana Tabak Torum Sing Pangtopa Tarabadi Mahiroi Kunai Amadi Lebak Miam Galuina Rims ki authority gi Matakta akan makongjang sangsilagani Luina Ems na mamang na tamkiba Wahangi Pakum Pidri Fawa Rims ki A block Matam Kaktan Tingsilagani Haki Karigumba Atimba Sigi Mayukta Makata na Tabak Korum Sing Pangtuk Labadi Mahirui Kunai Amadi Lebak Miamga Luina Rims ki director Amadi Superintendent gi Matakta akan makongjang kaya sangsilaba Ems na siyam sabalo Congress Langagna Disturbed Area Status Sahiyama Amuk Sangdok na Balokibo Warepo Communist Party Kurai Local Council ki mifamna akan mumungda yaning da Fongdokre Sarmilagi Punsi Kananaba
Mr. Miam ki punsi amadi nupi oibigi izet kanana bagi damakta Armed Forces Special Power Act asi pumlo loktok kadabani hari. Hauzik amukasona atem berang tang lominase. Kada Iram Sifai Unit amasung Iram Sifai Women's Jaife Torang Association ka khusam naduna tha sigi taramangada mai kaba nisa ki mayokta sangsin ba drive ta miyema yu liter hombudra ka konana fagal hari. Fagal ba using lekai miam yona mai thadun mangan kre. Aadhaar card ki photo number yauna sem sabi ki thabak Imphal ki oina chathariba sida miyamna saru yaduna mapung phana ba madi isa isa gi Aadhaar card semona ba Directorate of Census Operation Manipur na khangalakli. Senapati ki public toilet manakta khinba ATM booth tegi huran ke lupa lakh kuntranifal lising nefuni thoi sangwa ge senfam Senapati police na recover tawangam krari tawdo asiga mari lena mi hum police na fare aniyama phana ba kan honari. Bisnupur district ki Tronglong with the Mass United Greens Organization that Nubit Humni Setter Kiba NE special training ngarang losin kre. Training asida Gram Panchayat asig Pradhana Madi member Kuntrana Sarwaki. Training asi Central Board of Workers Education Ministry of Labor ki makhada pangthok khibani. Losin gi tharamda Ngangkhalawai Jila Parisad ki member Mutum Birchandra Maitei amasung CBWE gi Education Officer B Bobin Sharma organization ke president Bimol Susarwaki. Bharat Swabiman Trust and Patanjali Yoga Samiti Imphal West Samiti United Yoga Samiti Pisum Tongna Sinduna Satrakpa Thahungi Yoga Training Program Loisingi Toram Pangthok Pageluna Training Singda Certificate Yentobuki Toram Pangthokre Nasi Pisum Tong Ningom Director Leiba Hidang Mayums Mandapta Pangthokba Tormaduda Han Minister Urumba L. Jentikumar Trust Ki Rise Kisans Pravari NG Kali Amadi Councillor Y Ragumani Susuraki. Tarangamari Lena L. Jentikumar na Fongdok Kibada, Aikoi Mioibina Haksang Nada Yaktana Punsi Nung Sang, the Hinabonabada Yoga Masana in a song Mating Piri, Housing Yoga Simiam na Pamnaba Hengal Fondoke. Kundra from the Labor Nauram Birari College Tangarang de Hong Setarpa UGC sponsor to a national seminar Nasilusin Cray State of Uncertainty in Education in Conflict State The Context of India's Northeast Highway Timda Human Rights Study Center Escola Women College Nambolga Kusum Naduna Nauram Birari College ki Auditorium Hall the Pangtokiba Seminar Lusin Wiki Toromda Higher and Technical Education Manipur gi Commissioner P. Wifi College Development Council MU gi Director Dr. T.S. Ratan Kumaramadi Nauram Birari College ki Governing Body ki Secretary L. Ibohal na Singba Miyokyasu Suraki. Housing Games Hospital ki ICU water aruba pibum da lang duna Ladiba Pausel Pausigi Sanazaw Sinama Madi Tangal Bazar da Leba NLM Hospital da lang liba Huyalan Paugi Senior Generalist Waimangi Anida All Manipur Working Generalist Union na Selgi Temang Pikre Union na Paumiani ki Haksang pibum atubum matamda Fagalapa Orisanu Haina Isor ki Mapamda Tony ki Heri. Pasoi Part 4 da Laibi Laitonzam Ongbi Lakhi Pyari Alice Sophia Sei Kuntrasi Haukiba December Taramari gi Nungtilda Mayumdagi Thokibadagi Ngasi Phawba Hanjilaktre Hari Mahana Thokiba Matamda Dark Bedrungi TBS Wego Thodun Satke Mark Thanipal gi Angang Naupunari Bini Mahana Satkibada Angang ba Suniyama Inki Sandol Masugi Sweater Malitke Cream Masugi Fanek Mapal Naibama Setke Pink Masugi Plastic Sample Ma Tongke Nupiasi Fit Manga Insieni Wangi Kule Kusini Mamai Kodaine Mapu Kanaguma Sing Tengna Badi Makimapuriba L. Helendro Nataga Manang Police Station da Sinabi Hari Bhakta Bidanta School Squad Sangai Product Class 2 Kakta Tamliba Angangama Ngasi School Sat Kibadagi Mapong Kangdan Mang Krahari Angadugi Maming di Khwairakpam Srinivas Apok Pake Sanatoi Sei Mapal Hauji Hujikna Oripok Sinam Lekai de Barada Lebini Make Sengba Lefamna Moidang Pok Tagini Hari Kanaguma Singna Angang Sibu Tengna Birabdi Manang Police Station Natraga Mobile Number 9089324361 Amuktangana 9089324361 da Pau PBU Hari Narol Kongtang artist ki nauna sanagada bilila Laikang lagi ahing ngasi huna bi matungina yai fatoni ki thorum pangthokre Khurai Singabom lekai deliba Elangbam Romes ki yumda pangthoke ba thorum duda amjugi president W Samjai Manipur State Sumang Lela Council ge PS Gunachandra Hemanta amadi Purnima si leimina singba myoikya sosogaki Anobo lila se mani yumnam ge mayekta sangnarban naba waripana lamjing lamtakpani lila se ngasi ki khunai sida thok leba thodok wathok thok yumpham oibani karigumba thodok Amagisu afafata yengdana mof justice scheme ongda lakpadagi tungda awaba mayok nabakaya lilasna awareness pibani haike
NYK Imphal West na sindunangasi Lamphel DC Complex ta leba Kuranganyani Hall district level declamation contest pangthokre tormaduda Imphal West ki ADM Dr. Navidita Laren Lakpam amadi Padma Shri awardee G Anita Devi Surgaki CPIM gi Lusingba ex MP Comrade Nurul Huda Laikidabada CPIM Manipur na awa phongdorokle Nurul Huda si CPIM Manipur ki in charge hoina lising samapal marfu manga dagi lising ani tarani thoi fawa tho purami lising samapal kuntrada Assam ki Kasar jila gi Dulugaon khungangda Manipuri meiti pangal imung amada pokhi engineering graduate lorba matungda LLB pass tawduna Lok Sabha member oidingaida law practice matam khara chu toramba lusing mani hari housing makata nanga sigi sanabu pau lominase Housing asigi sanabagi pau boy ning thozum dagi phangbigani ngasigi sanabagi pau da sisimit football yankai mapul suba sisimit ki ngasi sanakiba match da mamang sahi gi sisimit ki champion trupu nambol neroka FC sangak phamna maiti biduna semi final sangkhre All Manipur Football Association na sinduna Imphal gi mapal kangjibungda mapal gi team ahum yauna punna team kumatoina saruk yaduna tha sigi tang ani dagi knockout basis da sathariba yankai mapul suba Sarswar Sansing KCSI CBE Memorial Football Tournament ki ngasi sanakiba ahum suba quarter final match da Neroka FC sangak phamna Chukpu Nambolbu goal ani amada maithiba biduna semi final sangkhibani Neroka FC sangak phamgi mai pakpugi goal ani adu Ronald amadi Imeka Krisana match ki kuntare suba amadi nipunipan suba minute sankhi Chukpu Nambolgi amata ngarba goal adu SS Mairabana match ki kulumdoi suba minute sankhibani match asida Chukpu Nambolgi sanaroi L Romanjit E Dayananda amadi Neroka FC gi Y Singkhaida center referee Sureshna yellow card piduna makata na foul togdunaba warning tokhi ngasigi mai paglaba Neroka FC sangakpham mari suba quarter final da sanagadaba football club Jalen amadi Assam State Electricity Board Sports Club Guwahati gi ani gi akaba tingba tha sigi tangkuma thoigi nungthil pung ama makhai tabada ani suba semi final da thenglargani Sathariba yankai mapal suba sisimit asigi hayeng mari suba aroiba quarter final match da Football Club Jalen Sadar Hills amadi Assam State Electricity Board Sports Club Guwahati ga sanagani Veteran Cricket Tarawumda shiba Manipur Veteran Cricket Championship ki ngasi sanakiba match da Sam Khagempalina Blue Hawk Khuraibu run yankai mapal da maithiba pikhre State amadi national gi thakta sanarambadagi potharaba sahi yamsilaklaba ahal loiraba sing masa mau phana matam sangna leinabagi pandamda Manipur Veteran Cricket Association sinduna tha sigi tang taruktagi team tarana group ani thokna khaidoktuna Langthabal Public Ground da sathariba taromdoi suba Manipur Veteran Cricket Tournament ki ngasi sanakiba match da Sam Khagempalina Blue Hawk Khuraibu run yankai mapal da maithiba pikhre Sam Khagempalina toss ngamduna ahanba innings ki batting tawada apiba over kuntra da wicket mapal turaga run samagani phumdoi lokhi masigi pakhumda ani suba innings ki batting tawkhiba Blue Hawk Khuraina over kunmariga ball anida wicket mapan turaga run marphumanga khak logduna match asi maithi khibani match asida Sam Khagempali gi sanaroi ai ibobina wicket mari amadi run nifumdoi logduna man of the match takhre hayeng DSU Kwakaithel amadi Napsa Khai Imphal ga sanagani State level hockey Manipur hockey na sinduna Khumal Lampak hockey stadium da nupa masagi team nipana group ani thongna amadi nupi masagi team ahumna saruk yaduna tha sigi tang tarahumdoi dagi sathariba taruk suba under 16 boys and girls state level hockey tournament ki ngasi sanakiba nupa masagi ahanba match ta Maira Basikhongna Farm Ya School bu goal nipan amada maithiba pikhre Maira Basikhongi mai pakpagi goal singadu TS Athonbana ahum and Romesna ani sanki atopa goal ahum aduna Y Youngson B Gandhi TS Bonina sankibani Farm Ya School gi amata ngarba goal adu A Krisana sanki Nipi masagi sanakiba match CO Singjamai Wangma Khetri Leikaina Ideal Tera Bazar bu goal manga ahumda maithiba pikhre CO Singjamai gi mai pakpagi goal singadu KS Lalaibi amadi KS Lanchenbina goal ani sankhi atopa goal aduna KS Soniana sankhibani Ideal Tera Bazar gi goal ahumadu W Mary M Puspa amadi S
Ritikana Sanki. Sathariba tournament asigi Nupamasagi Anisuba match ki sanakibada CEO Singamai Wangma Khetri Lekaina YCCIC Kwantha Ahlupu Gol Nepal Amada Maitiba Pikre CEO Singamai Mai Papagi Gol Singadu N Stalin KSH Roses Amadi S Swamina Gol Ani Sanki Atopa Gol Ani Aduna G Dinku Amadi N Herozina Sankibani YCCIC Kwantha Ahluki Amatangarba Goladu G Gojendrona Sanki Tennis Sanaroi Yankai Matuna Saruk Yaduna Singa Matak Young Learners Club ki Tennis Quarter Association of Tennis Lovers Singa Matak Amadi Singa Matak Young Learners Club Anina Sinduna Sahi Drain Toigi Maka Men's Open Amadi Sahi Nipu Mataki Veteran Category Ahum Thona Kaidukuna Sathariba Mangasuba CYLC Goldal Jubilee State Open Tennis Championship Sahi Tarani Thoi Makagi Nupamasagi Ngasi Sanakibada Rahul Pamaina Ice Busanbu Maitiba Piduna Mangasuba CYLC Goldal Jubilee State Open Tennis Championship ki Sahi Tarani Thoi Makagi Final Sankre Ngasi Sanakiba Semi Final Match ta Rahul Pamaina Ice Busanbu set Taruk Ani Taruk Ahumda Maitiba Piduna Final Sankibani Men's Doubles ki Quarter Final Match ta Kangjamba Amadi Sana Tombagi Zurana Laisemba Amadi Ardengi Zurabu Game Nipan Marida Maitiba Piduna Semi Final Sankre State Archery Championship ki performance yengtuna lakliba December kunda Kumalapa Sport Complex ta pangthokadaba trial selection yawnubigidama Indian round girls ta Sanroi Nepal compound boys ta Sanroi Terets amadi Indian round boys ta Sanroi Teramanga khale haina Manipur Archery Association khanglakli Sajewada leba Manipur Central Jail da numit taratarukni subna satharakpa ani suba segi sport meet loisin bi thoromda Manipur Central Jail Sajewa ki SPW Fanit Fang Stangkhul amadi marilene ba officer kya su suraki sport meets asida tongan ba masana singda thoyen tanaki ngasino mu yo khiba inga segi pau pijre ICAR Lampel Party phongbo pau metungi ngasi khwaiti saba degree Celsius 22.3 Fighting in degree Celsius, Mangatas Tare. No city of by Simal Gisang, Eusada, Murputara, no children Sada, no Sang. Loisala Pudanga Sigimuru boxing, Amukana Bizre. Editor Gilski General Secretary Tongal, the bomb Tomnomba Tombu, Yanning the Fungotuna, Baumi sing the Sinta Leptuna, Wakan Mipum Satakre. Bart ki lusing ba singna malem gi mipum khuding mapo amatoi ba pangal sagan ba honar bagi damak malem gi lebak singna Bharat pu singthanari haina Manipur gi governor Sanmuganathanna phungdokre amadi pass tokhiba ILPS ki bill ahum Bharat ki president na SNP hanaba Manipur gi political party singna punna Delhi da satun taksin bi haina JC ILPS ki convener in charge Khondram Ratanna phungdokre ngasigi di ISTV na pizo po patang silujre meng taru punong po amukana konjre